Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau. Explore Manipur update dagi lokhajarake. Koutrukta CRPF Amadi Ahenba Security Force ki camp Saduna Ngak selagani hairi. Soibam Ayangpali Road ta laiba Diabetes Hospital and Research Center gi MD nongmaina kaptuna hanaba honaramle. Kuki nupi singna chairak pinaba center da taksinkhre. Tha asigi haukiba November 3 ki numidangda Jiribamgi Yairol Pokpi Mar Village ta thokiba thodokta yum kaya mai thakiba amadi thodo aduda macha ahum leirabi masagi chahi 33 rom surabi Lusangkim Mar Kauba nupi ama lekhidabagi thodo adubu yaningdaba phongdoktuna ngarang Kangpokpi da Sadar Hills ki Kuki Jo women singna sit in protest tathakibaga loinana thodo adugi maramda center lengana thijinbinaba amadi mara leiba sing chairak pibinaba taksinkhre hairi. Takhangdaba singna mai thadok lamba charu iku marakta asiba nupa amagi hakchang leiramle. Yam nangakpa amadi tujungningai oiba thodo ama oina lau yaikraba matungda paisinduna thamba charu iku mai tharambaga loinana charu iku marakta nupa amagi maina chaklaba si bhakchang ama ngasi phangba ngamkhre. Hairibe yam nangakpa thodo asi ngasi ayuk pung 3:04 rom tarakpa matamda Imphal East District ki Andro Police Station na konba Poirau Kongjil Local da thokibani thodo aduda maina chakpadagi leikhidraba mioi adugi chap chaba masak maming khangba ngamdri. Thaudok thokpamda police ki team amadi forensic science ki team laktuna yengsilaba matungda asi bhakchang adu lokhalaba matung masak maming khangdok nabagi damakta Jenems ki Mirial sangda thamkre hojik phawbi oina thodo adugi chap chaba maram khangba ngamdri. Thaudok thokpamdagi pauche sina phangba pawgi matung inadi charu iku mai chakliba lofam adu laikai adu maktadagi khangembam Biramani apokpa social Kauba mioi amagi laufamni laufam adu numit kharanigi mamangda lawyaiba loiraba matungda charu sing adu paisinduna thambani hairi. Fizam setpa air personnel singna khulngakma mari faduna punaba honabada maira paibi singna mulaure. Khulngak tuna leiba khunja volunteer singbu kulai matik chana paiba fizam setpa mamai mamit khumba 33 suba sam rifles ki kangbu na faduna puduna honarambadagi maira paibi singna air gi makutagi mulaure loinana air gi personnel sing adu mafam adu dagi nanthokuna chenkre hairi. Hairiba thodo asi ngarang numidang wairam pung mga makhairom tarakpa matamda Sengmai Police Station gi manung chanba Sengmai Turel mapan da leiba Sandy Short haina khangnaba mafam aduda thokibani pau sina hai mamai mamit khumjinba fizam setpa air gi kangbu amana mafam aduda lakpaga loinana khulngakpa sing khulaiga konana fakhi thodo adu thokle haibagi pau tabadagi lekai gi maira paibi sing mafam aduda thomjinduna air gi kangbu aduga akan mamongda muknakhi loinana makoina fajinduna thamluraba khulngakpa khunja volunteer mari adu air gi makutagi munba ngamaukibani maira paibi singna makoi kana kanano haina hangba matamda 33 suba air ni haina phongdoki hairi. Fizam sepa air personnel singna satharama thawong aduda maira paibi singna mafam asi afos pa chatnaba na state force ki kangbu amata yaudana na khoina khulngakpa sing fana bahonariba si yamna lali ainbu makuta paiduna sijinnabani makoina mi faningba leirabasu state force ta pau pigadabani loinana puna thabak chathaminagadabani haina muknarakpadagi air personnel sing adu mafam adudagi khonglai thuna chatki mamai khumba air personnel amada maira paibi singna onsinduna mamai khumliba fi adu lokthokna bahonabada air personnel aduna khoilei leiduna khangki hairiba air personnel adu maira paibi singna fajinduna thamki mafam aduda police team laktuna air personnel adu thadoktuna police ka loinana chalanki hairi. Kuki militant singna saiton gi labukta nongmai kaptharaktuna landa silakpada lausubi mauna ama hatkre thawdok thokpamda air changsinaba honabada khunja singna thingkre. Kulai paiba kuki militant singna Manipur gi chinga tainaba tampaki khul kaya amadi lofam kaya da nongmai amadi bom kapsinduna landa silakpagi thawdok yamna kanna chatharakli. Ngasi yupung 12 rom tarakpa matamdasu Bisnupur District ki Kumbi Kendra gi manung chanba Phawakchau Ikhai Police Station na konba saitondagi khajiktang changsilaga leiba wathalambi haina khangnaba mafam aduda leiba lofam amada lausu duna leibi maitai nupi singi mathakta Dampe Reserve Forest Range ki kuki militant singna nongmai kapsinduna landa silakpadagi lausu duna leibi yunggi mau ama nongmai maru ahum panbadagi thawdok thokpamda leikhidre. Nongmaina panduna leikhidraba mauna asigi maming sapam Sophia kuntraga mari Mapuroi bagi maming Dayananda Kawi Saiton Gram Panchayat 1 number 6 ki manung chanba wathalambi mamang laikai dagini laikhidrabi nupi asigi hakchangi pukchep sagrak amadi pambomda kuki militant singna kapsilakpa nongmai maru ahum panbadagi thawdok thokpham adumaktada laikhidabani. Laikhidrabi asigi machanupi ama nupa ani punna ahum leihauri machanupi ahal asi chahi 12 rom sure machanupa yaiman chahi 3 aduga atomaduna chahi ahum sure hairi pauche asina laikhidrabi nupi asiga lausubi yauminabi nupi singdagi phangba paugi matung indadi ngasi wathalambi mayada leiba lofam amada lau yainabagi damak Faubon paisinbagi thabak chathaduna leibani ngasi ayupung 13 rom tarakpa matam aduda lofam adugi mamang thangba sarukta leiba dampi chingthaktagi hana lumduna leiramba kuki militant singna khangawdana nongmai round kun rom chingthaktagi kaptharaktuna landa silakhabkhibani.
Maduda mau naha aduna nongmai maru ahum panduna mafam aduda leikidabani masagi lau suba natte khulang chatpani hairi kuki militants singna nongmai kaptharagli ba mafam aduga inak nakna humfu suba border security force BSF ki kangbuna upper primary school amada kem saduna leiribani loinana kuki militants sing aduna lau suriba nupi sing aduda landarakpa aduda BSF ki kangbuna handuna nongmai kapkiba leite nongmai kaptharakpagi makhol tabadagi khul aduda leiba khul ngaktuna leiba arambai tengol changsilaktuna kuki militants sing takthongnaba tawbada BSF ki kangbuna khul ngakpa amadi arambai tengol ki kangbu adubu thingduna chalanghan khide loinana BSF ki thawong adubu khunja nupi singna yamna kana yaningdaba phongdokhi leikidraba mauna adugi asi bakchang adu thogdok thokphamdagi BSF amadi police ke kangbuna pukhanaba honabada khunja nupi singna pubi yaroi haiduna thingbagi khongjang changsinki adubu ngaihang mungnaraba matungda khulgi miyamna mafam adudagi asi bakchang adu manang nakpada leiba BSF ki camp da punsinduna thamki tungda thogdok thokphamda Bishnupur district police ki SP na luchingma police team ama laktuna saiton gi watha lambi paring amadi dampi chingi saruk singda thomjinduna thiba humbagi thabak chathaki loinana labukta lausoduna leiriba khunja nupa nupi sing police ki kangbuna masa masa gi yumda hannaba haijabadagi khunja sing labukta gi masa masa gi yumda hannaki kuki militants singna nongmai kapse laktuna landa silaki ba thogdo asigi matungda Assam Rifles ki kangbu amana saiton tamna changsinna ba honarakpada moirang kaithelda mafam adugi meira paibi ima ibel sing thoraktuna AR gi Casper gari sing saitol lomda chatpe yaroi haina thatuna thamki